GP Women's College Imphal lengkhat ki bachahi hufumatoi mapung farak pagi bapok kuman thoromgolina academic session English in kun kamangada college asigi subject topper yaw na makok thongba ngamlakhraba maheiroising bo pukning thougatpagi thouram pangthokhre college asigi central hall da pangthokhi ba thoram aduda DMU ki BC Professor W Chan Babu Singh Dijamani Dev Sharma Memorial Trust Imphal के Chairman Hais Dev Sekar Sharma IAS Retired College asigi Principal Professor L Rajan Singh amadi College asigi Physics Department की HOD Dr M Vidyasagar Singh su saruk yakhei College asigi Founder Ima Ganapyari amadi machanupa Hais Dijamani Dev Sharma की फोटो दा हिकत लाइकत तमजुना इकाई खुमनबा उतखे थरम अदु के चीफ गेस्ट की वारोल पिरदुना DMU के BC प्रोफेसर चांद बाबूना मणिपुर की मई मसिंग तंबगी लमदा नुपी खक्तंगना तंबा मयामना मसक खंगबा कॉलेज अमा ओइरी हाबा हाइमन बथोकलोय कॉलेज असिदगी थोखिबा maheiroising na ngasi tongan tongan ba thabak thoram khoding makta mangjil thana chatpada pukning da apen ba poi hiram khoding makta college asigi maheiroising achauba phida ama kanba ngamli amade matung tarakpada su hena afaba oirakpa oisanu haike makhataran DMU amade college asigi infrastructure sing yauna awat apasing mention duna mahei masing tambada ahenba funding pibina ba marilena ba authority da taksin ba laikre haide Manipur education sector da ngalingai matam dagi nupi singbu awangba thaki mahei tambada achauba thogdang norokpagi damaktasu apen ba phongdokhi